ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯣꯀꯥꯅꯟ ꯀꯧꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪ ꯅꯁꯥꯅ ꯂꯥꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯒꯦ ꯍꯥꯏꯗꯨꯅꯕꯨ ꯈꯜꯂꯝꯂꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯈꯤꯕꯗꯨ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯔꯥ? ꯍꯥꯟꯅꯗꯤ ꯅꯪ ꯂꯥꯏ ꯌꯦꯛꯄ ꯃꯇꯝꯗ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯌꯥꯝꯅ ꯍꯩꯅ ꯃꯥꯅ ꯌꯦꯛꯑꯝꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ ꯌꯥꯝꯅ ꯃꯇꯝ ꯆꯪꯂꯤꯕꯗꯤ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯪꯉꯛꯂꯤꯕ ꯂꯣꯀꯥꯅꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯝꯐꯝ ꯈꯪꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯂꯥꯏ ꯑꯗꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯕ ꯉꯝꯖꯗꯕꯅꯤ." ꯂꯣꯀꯥꯅꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯀꯔꯤꯅꯣ ꯂꯣꯀꯥꯅꯟ, ꯍꯥꯏꯐꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕꯗꯤ? ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯇꯝꯃꯨ." ꯂꯣꯀꯥꯅꯟꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯕ ꯍꯧꯔꯛꯈꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯔꯇꯂꯥꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯀꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, 'ꯅꯪꯂ ꯂꯣꯀꯥꯅꯟ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯅ ꯇꯥꯕꯗ ꯅꯪ ꯂꯥꯏ ꯅꯤꯡꯊꯤꯅ ꯌꯦꯛꯄ ꯍꯩ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏ ꯑꯃꯇꯪ ꯌꯦꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ?" ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯉꯝꯖꯒꯅꯤ. ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯄꯥꯝꯕꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯌꯨ." ꯔꯇꯂꯥꯟꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ, ꯍꯥꯏꯌꯨ, ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯗꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯦꯛꯄ ꯉꯝꯒꯗ꯭ꯔꯥ?" ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯉꯝꯖꯒꯅꯤ." ꯔꯇꯂꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯈꯪꯉꯦꯗꯅ. ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯅꯤꯀꯣ." ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯌꯦꯛꯄ ꯉꯝꯖꯒꯅꯤ." ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯔꯇꯂꯥꯟꯒꯤ ꯁꯛꯇꯝ ꯑꯃ ꯂꯣꯀꯥꯅꯟꯅ ꯌꯦꯡꯗꯨꯅ ꯌꯦꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯔꯇꯂꯥꯟꯗ ꯍꯥꯏꯔꯛꯈꯤ, "ꯔꯇꯂꯥꯟ ꯏꯕꯨꯡꯉꯣ, ꯂꯥꯏ ꯑꯁꯤ ꯌꯦꯛꯄꯗꯤ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯟꯅꯕ ꯃꯆꯨ ꯃꯔꯥꯡ ꯁꯪꯗꯨꯅ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯖꯔꯛꯀꯦ." ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯀꯥꯅꯟ ꯆꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯂꯣꯀꯥꯅꯟꯅ ꯔꯇꯂꯥꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯇꯂꯥꯟꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯔꯇꯂꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯒꯤꯁꯤꯗꯤ? ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯗꯤ ꯑꯩ ꯃꯥꯟꯗꯦꯕꯨ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯌꯦꯛꯎ ꯍꯥꯏꯈꯤꯕꯅꯤ. ꯌꯦꯡꯉꯨ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯗꯗꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ ꯌꯥꯎꯔꯤꯕꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯎ, ꯑꯩꯒꯤ ꯅꯥꯇꯣꯟ ꯁꯃꯥꯡꯗ ꯀꯔꯥꯏꯅꯣ ꯀꯣꯏ ꯍꯧꯔꯤꯕꯗꯤ? ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯗ꯭ꯔꯦꯕꯨ." ꯂꯣꯀꯥꯅꯟꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯑꯩꯅ ꯉꯔꯥꯡ ꯑꯗꯣꯝꯕꯨ ꯌꯦꯡꯗꯨꯅ ꯌꯦꯛꯆꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯀꯣꯏ ꯍꯧꯈꯤꯕꯅ ꯑꯩꯅ ꯀꯣꯏ ꯑꯁꯤ ꯌꯥꯎꯗꯨꯅ ꯌꯦꯛꯆꯈꯤꯕꯅꯤ." ꯂꯣꯀꯥꯅꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯇꯂꯥꯟ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯈꯤꯕꯅꯤ. ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯃꯥꯟꯅꯗ꯭ꯔꯦ." ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯑꯩ ꯌꯦꯛꯆꯒꯦ." ꯔꯇꯂꯥꯟꯅ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯔꯒꯦ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯑꯗꯨ ꯌꯦꯛꯂꯣ." ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯗꯨꯅ ꯎꯏꯔꯞ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯑꯃꯁꯨ ꯌꯦꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯔꯇꯂꯥꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯂꯥꯏ ꯑꯁꯤ ꯌꯦꯛꯄꯗꯤ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯟꯅꯕ ꯐꯖꯅꯕꯒꯤꯗꯃꯛ ꯃꯆꯨ ꯃꯔꯥꯡ ꯈꯤꯇꯪ ꯁꯪꯗꯨꯅ ꯍꯌꯦꯡ ꯂꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯀꯦ." ꯔꯇꯂꯥꯟꯅ "ꯐꯔꯦ ꯐꯔꯦ" ꯍꯥꯏꯗꯨꯅ ꯌꯥꯔꯕ ꯃꯇꯨꯡꯗ
ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯣꯀꯥꯅꯟ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯔꯇꯟꯂꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯊꯥꯡꯏ꯫ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯈꯗꯪꯗ ꯍꯧꯔꯤꯕ ꯀꯣꯏꯁꯤꯡꯗꯨ ꯀꯣꯛꯊꯠꯂꯝꯂꯒ ꯋꯥ ꯑꯃꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯃꯒ ꯂꯥꯏ ꯑꯅꯤ ꯌꯦꯛꯇꯨꯅ ꯄꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯀꯣꯏ ꯍꯧꯔꯝꯂꯒꯅ ꯀꯣꯏ ꯍꯧꯕ ꯁꯛꯇꯝꯗꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯀꯣꯏ ꯍꯧꯗꯅ ꯂꯩꯔꯝꯂꯒꯅ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯗꯨ ꯄꯤꯔꯒꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯃꯒ ꯄꯨꯟꯅ ꯂꯥꯏ ꯑꯅꯤ ꯌꯦꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯁꯨ ꯂꯣꯀꯥꯅꯟꯅ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯇꯟꯂꯥꯜꯕꯨ ꯀꯧꯊꯣꯛꯏ꯫ ꯔꯇꯟꯂꯥꯜꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯍꯧꯈꯤꯕ ꯀꯣꯏꯁꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯣꯀꯥꯅꯟꯅ "ꯑꯣ, ꯃꯍꯥꯛꯇꯤ ꯀꯣꯏ ꯑꯁꯤ ꯀꯛꯑꯝꯗ꯭ꯔꯦ, ꯑꯗꯨꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ" ꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯔꯇꯟꯂꯥꯜꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯑꯩ ꯃꯁꯤ ꯄꯥꯝꯗꯦ"꯫ ꯂꯣꯀꯥꯅꯟꯅ ꯍꯪꯂꯛꯈꯤ, "ꯀꯔꯤꯗ ꯁꯣꯏꯕ ꯌꯥꯎꯔꯕꯅꯣ? ꯀꯔꯤꯗꯅꯣ ꯄꯥꯝꯕꯤꯗ꯭ꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯔꯇꯟꯂꯥꯜꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯎꯏꯗꯨꯅ ꯂꯩꯔꯤꯕꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯎ꯫ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯃꯤꯠ ꯎꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎ"꯫ ꯂꯣꯀꯥꯅꯟꯅ "ꯑꯩꯅ ꯉꯔꯥꯡ ꯂꯥꯏ ꯑꯁꯤ ꯌꯦꯛꯆꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯤꯠꯇꯨ ꯎꯏꯗꯨꯅ ꯂꯩꯈꯤꯕꯅ ꯂꯥꯏ ꯑꯁꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯛꯆꯈꯤꯕꯅꯤ"꯫ ꯔꯇꯟꯂꯥꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪꯒꯤ ꯑꯗꯨ ꯑꯗꯥꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯉꯪꯕꯅꯤꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯖꯗꯕꯅꯤ꯫ ꯅꯪ ꯂꯥꯏ ꯌꯦꯛꯄꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯅꯪ꯫ ꯂꯥꯏ ꯌꯦꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜꯅ ꯁꯨ ꯅꯣꯝꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯍꯤꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯇꯟꯂꯥꯜꯅ ꯂꯣꯀꯥꯅꯟꯒꯤ ꯌꯦꯛꯂꯨꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯔꯛꯈꯤꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯀꯂꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯂꯣꯀꯥꯅꯟꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡꯗ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯅ ꯌꯦꯛꯂꯨꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏ ꯑꯁꯤ ꯔꯇꯟꯂꯥꯜ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯏ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯔꯇꯟꯂꯥꯜꯕꯨꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯂꯥꯏ ꯑꯁꯤ ꯌꯦꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤꯅ, ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯨꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ"꯫ ꯁꯨꯝꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯂꯣꯀꯥꯅꯟꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ"꯫ ꯕꯤꯔꯕꯜꯅ "ꯍꯣꯏ ꯅꯅꯥꯏ, ꯉꯝꯖꯒꯅꯤ"꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯣꯀꯥꯅꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯌꯦꯛꯄ ꯂꯣꯀꯥꯅꯟ ꯏꯅꯥꯛ ꯈꯨꯟꯕ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯁꯨ ꯆꯠꯂꯝꯃꯤ꯫ ꯔꯇꯟꯂꯥꯜꯅ ꯂꯣꯀꯥꯅꯟꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯃꯨꯛꯁꯨ ꯂꯥꯛꯂꯕꯔꯥ? ꯅꯪꯅ ꯌꯦꯛꯈ꯭ꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯃꯥꯟꯗꯦ, ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯌꯦꯛꯈ꯭ꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯄꯤꯔꯣꯏ"꯫ ꯋꯥꯁꯤ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯔꯇꯟꯂꯥꯜ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ꯫ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯂꯣꯀꯥꯅꯟꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯔꯇꯟꯂꯥꯜꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯔꯛꯈꯤ꯫ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯃꯆꯨ ꯃꯔꯥꯡ ꯁꯪꯗꯨꯅ ꯍꯌꯦꯡ ꯄꯨꯖꯔꯛꯀꯦ ꯍꯥꯏꯔꯒ ꯂꯣꯀꯥꯅꯟ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯀꯥꯅꯟꯅ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ ꯔꯇꯟꯂꯥꯜ, ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯂꯥꯏ ꯑꯗꯨꯃꯛ ꯑꯩꯅ ꯄꯨꯖꯔꯛꯂꯦ"꯫ ꯔꯇꯟꯂꯥꯜꯅ "ꯀꯗꯥꯏ?
ꯌꯦꯡꯁꯤ ꯀꯗꯥꯏ ꯁꯤꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯃꯍꯨꯠꯇ ꯆꯥꯎꯔꯞ ꯇꯧꯔꯕ ꯃꯨꯡꯁꯦꯟ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯡꯁꯦꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯇꯟꯂꯥꯜꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯂꯣꯀꯥꯅꯟ, ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯪꯅ ꯂꯥꯏ ꯌꯦꯛꯂꯛꯏ ꯍꯥꯏꯔꯒ ꯂꯥꯏꯗꯤ ꯌꯦꯛꯂꯛꯇꯅ ꯃꯨꯡꯁꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯇꯥꯟꯖꯥꯗꯨꯗ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯇꯟꯂꯥꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ? ꯑꯩꯕꯨ ꯍꯟꯗꯨꯅ ꯀꯧꯕꯤꯔꯛꯄ ꯌꯥꯕꯗꯨꯕꯨ?" ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯂꯥꯛꯄꯅꯤ." ꯑꯛꯕꯔ ꯅꯤꯡꯊꯧꯅ, "ꯔꯇꯟꯂꯥꯜ, ꯅꯪ ꯄꯩꯁꯥꯁꯨ ꯐꯅ ꯌꯥꯝꯅ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯅ ꯂꯥꯏ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯊꯑꯣꯏꯅ ꯀꯧꯔꯒ ꯂꯥꯏ ꯌꯦꯛꯍꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯂꯥꯏꯗꯅ ꯃꯤꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯁꯤꯠꯇꯅ ꯉꯥꯡꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ꯫ ꯍꯥꯏꯌꯨ ꯔꯇꯟꯂꯥꯜ, ꯃꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯏ?" ꯔꯇꯟꯂꯥꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯊꯑꯣꯏꯅ ꯁꯨꯝꯅ ꯇꯧꯖꯈ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯄꯥꯝꯃꯨꯖꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯌꯦꯛꯈꯤꯕ ꯂꯥꯏꯅ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅ ꯂꯣꯀꯥꯅꯟꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯑꯃ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ, ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯅꯤꯡꯕ ꯐꯥꯎ ꯐꯥꯎꯗꯅꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯉꯥꯡꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯀꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏꯕ ꯄꯤꯍꯦ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯃꯥꯕꯨ ꯂꯥꯏ ꯌꯦꯛꯍꯟꯅꯕ ꯀꯧꯔꯒ ꯉꯥꯡꯈꯤꯕꯅꯤ꯫ ꯔꯇꯟꯂꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯁꯤ." ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯇꯟꯂꯥꯜ ꯂꯥꯟꯗꯦ꯫ ꯃꯍꯥꯛ ꯃꯔꯨꯞ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯂꯣꯀꯥꯅꯟꯅꯤ꯫ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯅꯤꯡꯕ ꯐꯥꯎ ꯐꯥꯎꯗꯅꯕ ꯃꯑꯣꯡꯗ ꯉꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯃꯥꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪꯒꯤ ꯅꯔꯥꯟꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯛꯄ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯅꯕꯥꯅꯤ ꯄꯨꯟꯗꯨꯅ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯀꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯅꯪꯒꯤ ꯗꯟꯗꯤ ꯍꯥꯏꯕꯕꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯌꯥꯝꯅ ꯄꯦꯟꯖꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯀꯂꯥꯗ ꯀꯥ ꯍꯦꯟꯅ ꯅꯥꯄꯟ ꯀꯥꯔꯨꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏꯗꯕ ꯋꯥꯁꯤꯡ ꯍꯥꯏꯈꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ." ꯋꯥꯁꯤ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯔꯇꯟꯂꯥꯜ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ "ꯑꯄꯪꯕ ꯊꯤꯕ." ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯛꯈꯤꯗꯕ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯉꯁꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯆꯦꯟꯕ ꯌꯥꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨꯗꯅ." ꯕꯤꯔꯕꯜꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯒꯤ ꯇꯝꯁꯤꯟꯕ ꯌꯥꯕꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯪꯕ ꯃꯤꯕꯨ ꯇꯥꯛꯄꯤꯔꯨꯕꯒꯤ ꯃꯥꯡꯖꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯖꯪꯒꯜ ꯑꯃꯗ ꯇꯦꯅꯋꯥ ꯑꯃꯅ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯀꯣꯟꯗ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯗꯨꯒꯤ ꯃꯈꯥꯗ ꯌꯣꯡ ꯈꯔꯅ ꯏꯪꯉꯤ ꯃꯩ ꯊꯥꯗꯨꯅ ꯇꯤꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯅꯥ ꯑꯀꯪꯕ ꯈꯔ ꯇꯥꯁꯤꯜꯂꯗꯨꯅ ꯄꯩꯔꯕ ꯃꯇꯨꯡꯗ ꯃꯩ ꯍꯧꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯟꯗꯟ ꯈꯔ ꯐꯥꯔꯒ ꯎꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯃꯈꯣꯏꯅ ꯃꯆꯤꯟꯅ ꯄꯨꯡꯀꯥꯝ ꯀꯥꯝꯃꯝꯃꯤ꯫
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯌꯣꯡꯌꯥꯝ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯩ ꯁꯨꯡꯍꯧ ꯍꯧꯔꯛꯂꯔꯣꯏ꯫ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯃꯩ ꯍꯧꯍꯟꯅꯤꯡꯂꯕꯗꯤ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯅꯔꯒ ꯃꯩꯔꯤ ꯊꯣꯛꯅꯕ ꯃꯩ ꯍꯧꯅꯕ ꯍꯟꯗꯨꯅ ꯍꯣꯠꯅꯧ꯫ ꯑꯗꯨꯕꯨ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯅꯥ ꯃꯔꯛ ꯑꯗꯨꯗ ꯇꯟꯗꯟ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯦꯅꯋꯥꯅ ꯃꯀꯣꯟꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯩ ꯁꯨꯡꯍꯧ ꯍꯧꯔꯛꯂꯔꯣꯏ꯫ ꯃꯩ ꯍꯧꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯅꯗꯨꯅ ꯃꯩꯔꯤ ꯊꯣꯛꯅꯕ ꯍꯟꯗꯨꯅ ꯍꯣꯠꯅꯧ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯦꯅꯋꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯣꯡ ꯑꯃꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯈꯪꯐꯥ ꯐꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯌꯣꯡ ꯑꯗꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯨꯟꯊꯈꯤꯕ ꯑꯣꯏꯕꯅ ꯇꯦꯅꯋꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯊꯋꯥꯏ ꯊꯥꯈꯤ꯫ ꯁꯤꯌꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯁꯤꯅꯤ ꯅꯤꯡꯊꯧ, ꯀꯥ ꯍꯦꯟꯅ ꯄꯪꯂꯕ ꯃꯤꯕꯨ ꯇꯥꯛꯂꯨꯕ ꯍꯥꯏꯕꯁꯤꯁꯨ ꯃꯇꯝ ꯃꯥꯡꯕꯇ ꯅꯠꯇꯅ ꯑꯃꯥꯡꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯤꯡꯂꯤꯕꯗꯤ ꯑꯩꯒꯤ ꯂꯝ ꯑꯁꯤꯗ ꯌꯣꯡꯁꯤꯡꯗꯨꯃꯨꯛ ꯄꯪꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯃꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯄꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯖꯥꯠꯅꯤ ꯅꯤꯡꯊꯧ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯌꯣꯡꯁꯤꯡꯗꯨꯃꯨꯛ ꯄꯪꯕ ꯅꯪ ꯃꯤꯑꯣꯏ 4 ꯈꯛꯇꯪ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ, ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯛꯕꯔꯅ ꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤꯕꯁꯤꯕꯨ ꯋꯥꯠꯂꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯕꯤꯔꯕꯜꯅ, ꯑꯗꯨꯒꯤ ꯋꯥ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ, ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ, ꯍꯣꯏ, ꯑꯩ ꯊꯤꯖꯔꯛꯀꯦ꯫ ꯁꯤꯌꯥꯔꯗꯨꯅ ꯄꯨꯛꯅꯤꯡꯗ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯑꯣꯏꯅ ꯑꯄꯪꯕ ꯊꯤꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯑꯄꯪꯕ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯃꯔꯨꯞ, ꯀꯔꯤ ꯃꯥꯡꯈꯤꯕ ꯌꯥꯎꯔꯕꯅꯣ? ꯀꯔꯤꯅꯣ ꯊꯤꯔꯤꯕꯗꯨꯕꯨ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯃꯔꯨꯞ, ꯑꯩꯒꯤ ꯆꯥꯟꯗꯤ ꯆꯠꯄꯤ ꯑꯃ ꯇꯥꯈꯤꯕꯅꯤ, ꯃꯗꯨꯕꯨ ꯊꯤꯕꯗ ꯃꯔꯨꯞꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯪꯉꯤ, ꯃꯔꯨꯞꯀꯤ ꯄꯩꯁꯥꯅ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯇꯥꯈ꯭ꯔꯤꯕꯗꯤ ꯑꯁꯤꯒꯤ ꯑꯃꯝꯕ ꯃꯄꯥ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯔꯕꯗꯤ ꯃꯝꯃꯜꯂꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯊꯤꯔꯝꯕꯅꯤ꯫ ꯕꯤꯔꯕꯜꯅ, ꯀꯔꯤꯅꯣꯅꯦ ꯃꯔꯨꯞ, ꯄꯩꯁꯥꯅ ꯑꯁ꯭ꯋꯥꯏꯗ ꯇꯥꯈ꯭ꯔꯒ ꯀꯔꯤꯒꯤ ꯁꯤꯗ ꯊꯤꯔꯤꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣꯅꯦ ꯃꯔꯨꯞ, ꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤꯅ, ꯃꯝꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯝꯗꯧꯅ ꯎꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯟꯕꯁꯤꯗ ꯊꯤꯗꯅ ꯑꯃꯝꯕꯁꯤꯗ ꯀꯝꯗꯧꯅ ꯊꯤꯔꯨꯗꯣꯏꯅꯣ ꯃꯔꯨꯞ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯅꯤ, ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯊꯤꯔꯨꯔꯅꯨ, ꯍꯌꯦꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ, ꯃꯔꯨꯞꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯁꯣꯏꯗꯅ ꯅꯤꯡꯊꯧꯗ ꯊꯤꯍꯜꯂꯒ ꯄꯤꯍꯜꯂꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ 4ꯈꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯅꯨꯄꯥ 4 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯪꯉꯤ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯎꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ, ꯀꯔꯤꯗꯧꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯑꯁꯨꯝ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯂꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯂꯥꯛꯆꯕ ꯃꯇꯝꯗ ꯏꯄꯥꯅ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏ 4ꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ 3ꯗ ꯃꯉꯥꯏꯔꯦ, ꯑꯃ ꯃꯥꯡꯍꯧꯔꯦ, ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ 4ꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ 3ꯈꯛꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯤ ꯈꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ,
ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯅꯈꯣꯏꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯤꯌꯨꯕ, ꯑꯩ ꯌꯦꯡꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯃꯁꯥꯕꯨꯗꯤ ꯀꯥꯟꯊꯣꯛꯆꯔꯗꯨꯅ 1, 2, 3 ꯁꯨꯝꯅ ꯃꯁꯤꯡ ꯊꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯇꯨ, ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯑꯣ, ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ 4 ꯑꯃꯁꯨ ꯊꯦꯡꯅꯔꯦꯗꯅ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ 5 ꯁꯨꯔꯦ꯫ ꯃꯈꯣꯏ 5 ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯍꯜꯂꯨꯔꯒꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏ 4 ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏ ꯍꯌꯦꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ꯫ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯅꯥꯎꯗꯨ ꯅꯤꯡꯊꯧꯗ ꯊꯤꯍꯟꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯄꯥꯡꯊꯣꯛꯂꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯄꯪꯕ 4 ꯊꯤꯌꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯑꯄꯪꯕ 4 ꯅꯠꯇꯦ 5 ꯍꯟꯗꯨꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯀꯗꯥꯏꯅꯣꯅꯦ ꯃꯈꯣꯏꯕꯨ? ꯑꯄꯪꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯃꯈꯥ ताना ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯇꯨ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯃꯈꯣꯏꯕꯨ ꯅꯪꯅ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯖꯥꯠꯅꯤꯗꯅ ꯕꯤꯔꯕꯜ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯑꯣꯏ 2ꯇꯒ ꯅꯪ ꯊꯤꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯏꯅꯤꯡꯊꯧ? ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯗꯤ ꯊꯤꯅꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯅ, ꯀꯔꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ? ꯀꯅꯥꯅꯣꯅꯦ? ꯕꯤꯔꯕꯜꯅ, ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯕꯤꯔꯕꯜ, ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯅꯪꯅ ꯑꯄꯪꯕꯅꯤ ꯍꯥꯏꯖꯔꯤꯕꯁꯤꯅ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯖꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯅ ꯊꯑꯣꯏꯅ ꯑꯄꯪꯕ ꯊꯤꯕ ꯆꯠꯂꯨꯕ ꯑꯩ ꯑꯁꯤ ꯇꯁꯦꯡꯅ ꯄꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯈꯪꯖꯔꯛꯈꯤ꯫ ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯃꯊꯪꯃꯨꯛꯀꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ, ꯃꯗꯨ ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯑꯩꯅ ꯑꯄꯪꯕꯕꯨ ꯊꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯑꯣꯏꯅ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯑꯄꯪꯕ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯅꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯗꯤ ꯀꯗꯥꯏꯗ ꯄꯪꯂꯤꯕ? ꯃꯤꯅ ꯃꯔꯥꯜ ꯑꯃ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯃꯔꯥꯟ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯄꯪꯉꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯏꯁꯥꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ, ꯑꯗꯨꯒ ꯍꯟꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯅꯪꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯄꯩꯁꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯄꯩꯁా ꯊꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 2 ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯃꯥꯡ ꯃꯥꯡꯂꯒꯅꯤ ꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯉꯔꯥꯡꯅ ꯊꯤꯗꯨꯅ ꯊꯝꯂꯕꯅꯤ, ꯃꯗꯨꯗ ꯑꯍꯦꯟꯕ ꯑꯃ ꯍꯥꯞꯂꯒ ꯄꯤꯔꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯤꯟꯅꯥꯎ 4 ꯑꯗꯨꯗ ꯃꯈꯣꯏꯗꯁꯨ ꯄꯩꯁꯥ 2 ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯏꯅꯥꯎꯗꯨ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯏꯅꯥꯎ ꯑꯗꯨ ꯐꯪꯅꯕ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫
नुपादुꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯅꯥꯎ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦꯗꯅ꯫ ꯌꯦꯡꯉꯨꯁꯦ, ꯅꯈꯣꯏꯒꯤ ꯃꯁꯤꯡ ꯑꯩ ꯊꯤꯈꯤꯁꯦ"꯫ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ 1, 2, 3, 4 ꯍꯥꯏꯗꯨꯅ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ 4 ꯁꯨꯏ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯟꯕ 4 ꯁꯨꯕ ꯇꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯅꯥꯎ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯞꯅꯔꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯅꯤꯡꯊꯧꯅ ꯄꯩꯁꯥ ꯃꯌꯦꯛ 2 ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯄꯪꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯅꯤꯡꯊꯧ ꯌꯥꯎꯅ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫